National Tuberculosis Elimination Programme District TB Centre Bishnupur ga International Meitei Christian Youth Assembly ga khutsamnaduna TB karamna muthatkani haibagi matang da nongmagi oiba awareness program ama Moirang Presbyterian Church Compound pangthokhre community amasung religious leader kayana sarugyaaduna pangthokpa awareness program aduda District TB Officer Dr. Soraisham Brozena Lissingani Kunmanga Phaobada India Madi Manipur Lengakna Kumja Lissingani Kunmanga Phaobada TB Laina Muthatnaba Pandam Thamliba Asida Phangna Kari Thabak Sing Paikat Kadage Haibana Chingba slide cap to note came Taramadu Kumari Lenana Dr. S. Brozen Hai Kumja Lissingani Kunmanga Phaobada India Masung Manipur Dagi TB Laina Maru Phangna Muthatnaba Lengakna Hotnarinaba Asida Meeyam Mateng Pangbiyu Kanagumba miyo yamana lokhuba madi TB oiramba yai haina chingnaba leirabade athuba matamda test tawthokpa mathok tai karigumba TB oiramlabasu karisu kiningai oide district TB center da pau piduna mathau taba treatment pumnamak selamata tingdana lengang na piduna leina asadagi ngakthokpa ngamgani haina su makna makhata khe Thoramaduda International Meitei Christian Youth Assembly Ambassador Rohan Philem Saknairaba Fagiroi Joseph Thoksom church ke pastor amadi leader kyana sarukya ki Sumne pulmonary TB na palishing tradu na masadoji. Ado hidak pajan sada di multi drug resistant na di palame mathaga sabi dan go me phi duni. Over and above ma sai mun go paisa ju pa changa tha pi duni. Karam bole ya nungai bole na ro sin ha gari jam da nungai bole na to tha ma sai mun ba tha mi changa pi duni sin ha gari. Karam bole na bu sum bole na lege sin ha gari. No di siga tan na kari um ba sum na adum lai meam timbi ju na hai ba san sin no khangbe di anywhere Chingnabale Puyo, patient Puiro. By chance, I know Pubireba Ching Anna, by chance TB Ramadi, like Piba Pubirba, so which you party sing was sweeping chain. TB to don't Muthatnaba, should I have a chin, I think Pandam, the point of the show.